ISTV pau mieng tabiri basumutaram nokchare hojimoroi pau Neroka FC na SSU bu mai chiba piduna yangkai mapan suba sisimit ki mapoi kre Hangang Singi Reserve Forest area da sariba guest house amadi jingkai chingda saba Kasturba Kendra Vidyalaya athubada election tawgadore Amadi Tongjay Maril Sembada apan bapirak pasingi mayokta khopum miyamna yaningdaba khongchat chatkre Hauzi mapungi bapau Neroka Football Club na SSU bu goal ahuma madamai tiba piduna chahiya sigi sisimit ki mapoi kre Hiram sida boyading thozamdagi report hama Sahi asigi yangkai mapal suba sisimit ki final da Neroka Football Club sangakpamna Southern Sporting Union singjamai bu maiti bu piduna lupa lakh manga gi mapu oikre Sanaru singnak film manungda inthok insin tawnaduna khana chaneba marakta sanakhiba match da SSU singjamai gi goalkeeper soktuna hospitalized tawkre All Manipur Football Association sinduna Imphal gi mapal kangjibungda mapal gi team ahum amadi state asigi masak naireba team taranipal punna team kumathoina saruk yaduna tha asigi tang ani dagi knockout basis ta chathariba yakhai mapal suba sarsorsan singh KCSI CBE Memorial Football Tournament ngasi Khumalampak Main Stadium da loisin khre loisin bagi thoramda Manipur Sarkar gi consultant Dr. RK Nimai Youth Affairs and Sports Department gi Director W Bhaktaraj Babina Diagnostic ki Managing Director Dr. T.S. Dhavali amadi All Manipur Football Association ki President P. Raghumanina thorum mapusing oikhi ngasi sanakhiba aroiba match ta Neroka Football Club sangakphamna Southern Sporting Union singjamaibu goal ahum amada maiti bipiduna sisimit asigi champion oikhibani Neroka Football Club sangaphamgi maipakpagi goal ahum madu K.I. Satish O. Emeka Kristan amadi Imran Khan na match ki kunsuba Ahanba hapki hapa minute ani amadi ani suba hapki marphuni thoi suba minute sankhi Southern Sporting Union singjamai gi amata ngarba goal adu MD Saidur Rahman na match ki ani suba minute sankhi bani match asida SSU singjamai gi sanaroi P Christopher Kamai MD Saidur Rahman MD Riaz Khan amadi Neroka Football Club ki O Emeka Kristan T.S. Johnson da center referee Kennedy na yellow card piduna makha ta na foul tawduna ba warning tawkhi Sahi asigi yakai mapal suba sisimit ki champion oraba Neroka Football Club sangakphamda trophy ga loinana lupa lakh manga pikhi amadi runners up taraba Southern Sporting Union singamaida trophy ga loinana lupa lakh ani thoram mapuna khusinakhi Sahi asigi Footballer of the Year trophy for women ki mana Manipur Police Sports Club ki sanaroi NG Balada lupa lising tara pikhi sathariba yakai mapal suba sisimit ki Fair Play Trophy ki mana Neroka Football sangaphamda takhre Fair Play Trophy ga loinana lupa lising manga pikhi Best Goalkeeper gi trophy Southern Sporting Union singjamai gi S Dinakumar da lupa lising manga Best Player of the Trophy gi mana Neroka Football Club ki sanaroi Imran Khan da lupa lising manga Top Scorer Trophy gi mana Southern Sporting Union singjamai gi sanaroi L Gogosa da lupa lising manga Man of the Final Match ki mana Neroka Football Club ki sanaroi Imran Khan da lupa lising manga sahi asigi Coach of the Year gi mana AFC A license holder L Chauba Devi na takhre Best Defender Trophy gi mana FC Jalen Sadar Hills ki sanaroi KS Jibonda lupa lising manga Best Midfielder of the Final Match ki mana Southern Sporting Union singjamai gi P Christopher da lupa lising tara sahi asigi Best Referee gi mana SI Suresh da lupa lising manga Best Striker of the Final Match Trophy gi mana SSU gi sanaroi MD Saidur Ramal da lupa lising manga Best Young Player Trophy gi mana Neroka Football Club ki sanaroi Songtham Kisan da lupa lising manga thoram mapusingna khusinakhi
nasi mai palaba Neroka football club ki coach ke bai khana nasi match se nasi soidana mai pakani hai bagi thaja bala khibra aur natra sanau singe mai performance sing se adu matik jan utkibra mai pakani hai badi thaja bala khi maramde aina hek Neroka akoi Manipur Neroka FC hek paiba hobaga aingonda management pirakpa player mayam si apa khatani fataba mo yaude kariba ngammi base nungdang amagi thabak nate natraga nungthin amagi thabak nate ha mari manga kanna konna dana player ga coach ka management da chana raga yana raga amaga manushina raga akoi kanna hona raga sigi championship launa hona ki aduna masi mai pakpa pange nasi maithi horaba SSU singjamai gi team manager L Rameshna match asi maithi khibagi matangda manager ama wona kari habiningi nuai tababu second ki goal la khogi referee ki decision aduma khitang nuai kite aibidi kaigno da akoina ujabada do clear foul oiba aduga akogi goalkeeper ju injury oidana hospitalized bukhalini aduma khitang nuai kite adugi goal du changi bidagi akogi team ase moral down tawni adu thoiba poiba is the game ama sana bagadi mahosane adum kaba thoiba team amana dum ka doine adugi damakta de kasu kaide ne ka no daina moibu all the best haijari aduga training ji impact se fazil tabidarban kale adi FIFA rule gi matungina law of the game gi matungina rule number 5 ta decision of the referee can be altered na ama clause ama yauri ba sigi clause akuna protest to godam ne ba tawjari akuna tawkanda adu moina adugi akogi appeal do moina fazina address to do adu kitang ngai taba ma koi na koi sima tamjage mayam Haingang Singi Pony Sanctuary Park Manakta Sakiba Guest House Amadi Kurai Kendra Gimanung Chanba Jinkai Singda Sakiba Kasturba Kendra Vidyalaya Asi Forest Department Ki Ayaba Yaugdana Reserve Forest Area Gimanung da Sakibani Hariba Mapam Ani Asi Department Asina Eviction Togani Hari ISTV News na Pangba Paugi Matungina Reserve Forest Act 1980 gi Mayokta Forest Department Tagi Clearance Samata Logdana Hariba Mafam Ani Asida Sangat Sagat Pagi Tabagasi Satakibani Reserve Forest Area ni Haina Lautokraba Mafam Singda Lanai Amadi Mui Karagi Interest that Lampiba Yadi Hari Ega Sigimayokta Sangat Sagat Lamba Kudingmak Tugaina Bagi Ayaba Supidi Tourism Gi Pam Supuriba Chief Minister Okram Ibo Bigi Mieng Makada Haingang Sing Manaki Pony Sanctuary Park Manakta FDS na Work Agency Oiduna Lupa Crore Taragi Matakta Changduna Sakiba Guest House Amadi Kurai Kendragi MLA na Achoba Thaudang Logduna Singhai Singda Sakiba Kasturba Kendra Vidyalaya Asi Forest Department Ki Forest Department Tagi Clearance Yaugde Haiduna Eviction Togani Haina Forest Department Tagi Phangba Pau Amana Hariba Asi Reserve Forest Act 1980 na Ayaba Pirabasu Thabakta Onthokpa Ngamgadra Ngamloidra Haiba Hauzukmakidi Khangmangamdre Haukiba December Tarada Khopum Police Station Gi Manung Chana Leiba Luang Lei Pinjang Khulda Tongjai Maril Semba Yauba Keystone Company Gi Excavator Driver Ama Sakangdaba Singna Makhongda Nongmaina Kaplam Bagi Mayokta Ngasi Khopum Gi Akoibada Miyam Gi Khongsa Chatkre Jaliangrong Students Union Khopum Area Village Authority Council Namadi Lufwam Khopum Area na Sinduna Pangthokiba Khongsat Aduda Saukhat Thorangda Ayet Papibiganu Lambi Sembada Atingba Piba Yaningde Jaliangrong Ihing na Hing Taba Pamde Habana Chingba Pleka Sing Sijinake Gaidimjang Lampakta Hogduna Satkiba Khongsat Adu Thanagong Lampakta Lamthungke Mafam Adudagi Luang Lei Pinjang Khulda Mifam Pangthoktuna Lambi Sembada Ayet Papiba Yaningde Phongdoknake Thoranga Mari Leidana Village Authority Gi Secretary Chamdingmai Malangmaina Phongdokhibada Matam Sangna Lenga Kim Yeng Sangbidabadagi Tongjai Maril Lambida Saidangduna Miyamna Awaba Kaya Khangduna Lakle Haujik double lane Oina Lambi Semduna Miyam da Nungaiba Piba Horakpada Ayet Papirakpa Asi Miyamna Pamde Maralaiba Sing Pharaga Cherak Pibiu Haike Government so atuba matamda culprit to matsigumba matamda manungda involved taba miyam do book tawro haibse akoi atuba matamda CM da khangde Home Minister da khangde memorandum atuba matamda pisilane aduna Keystone Company khangde ADB sha khangde masi lambi da semi ba mayam se disturbance PB da na ba haibse akoi gi yamna akan request ne Amarom da Hokiba December Tarada Tongjai Mari Lambi Sembada Yauba Sidbi Ama Nongmaina Kaplam Mathodokta Chena Ba Mi Oirangani Haiba Ama Ngasi Ayuk Pung Mapan Makhairom Tabada Gorkha Regiment Ka Khut Thokna Bada Laikhidre Hari
Khopum Police Station gi manung chanba Ganglon Part 1 da thokhiba khut thokna bagi thodokta laikhidraba mi adudi Karam Sui Thaimai chahini phumanga apokpa laikhidraba Makunai Thaimai kawe ma Ganglon Part 1 da gini Naga National Council NNC gi faction kangbu amagi kader oiramba yai thajanare Rumal Theatre ki sahi humudani thoi subagi kumon thoram ngasi theatre asita pangthukre loinana drama festival hawdokpaga loinana Rumhal Theatre gi thagachari mayambu thagachari haiba drama ahanba oina sanakhi ngasi gi thoram aduda art and culture gi secretary K Radha Kumar amadi Rumhal Theatre gi chairman K Heramani susaru yakhe thorangamari leinana drama amadi film da saknai raba hizam syam da kumsi sehigi maitram bire award piduna ikai khumnakhe award asida lupalising tara shawl amadi citation yaure loinana atai artist sing da su kudol pot piduna ikai khumnakhe chairman Heramani na lagliba January 9 fawba handaki drama festival pangthukani festival asida punna theater unit tarani thoina sarukyagani haikhe art and culture gi secretary Radha Kumar na Manipur gi artist kaya mating laina thabak torom laga maya yorokpada sothakibagi mawong ama ubasi lamdam asigi mangjabani maming leiraba theater sing matamga chunana infrastructure sing semgatpa matam oire masina afaba artist amadi afaba theater ama oibada chauna mateng oiragani we can really theater Shiomia, Pongmi Thangjam Dijamani alias Nanau Laikidabagi Chahi Ahum Park Paganing Sing Kumon Thoram Ngase Amzuamadi Naharole Semba Club Thangweban Sinduna Thangweban Cherau Singdaleba Mahakining Sing Kubam that lay Sukat Pagaluina Maira Thanduna Ikai Kumnabut Kre Thoramaduda MLA Kumukcham Joy Kishan Amzugi President W Shamjai Amadi Atemi Kya Susarukya K MLA Joy Kishana Fongdo Kibada Laikidraba Pongmi Nanauna Manipur Gimiam da Asengba I Pau Pinanaba Honarambagi Taudangadu Nasigi Pongmi Kunai Amadi Miam na Kaupum Tokte Lamdamasibu Hena Paba Maike da Purakna Bahonabada Magna Lokiba Taudang Sinkake Manipur Miam da Kogi Toiba Taudo Digi Aseng Bataudo Oma Pivo Tamna Honabada Magi Punsi Pikam Nagibani Asugumba Sri Tangjam Nanauna Taugiba sacrifice Pongmi Kuding Manasu Mark Noriba Philips Lauraga Kogi Hena Chauba Manipuri Chakot Torang Atoka Hena Marik Jumba Pau Achumba Pau the Pondok Nabaina Hona Pinabaina Meda person sing that made essential housing in April Doggery Luna Nasi Kogi Sinanawi Atmana Kogi Yam in the Signama Pugi like Condalatuna Levi Oisinu W Shamzaina Laikidraba Pongmi Asina Miam da Achumba Sengba Pau Tamna Bahonabada Achoba Taudang Lauramba Misakni Pongmi ni Khangna security force singna Nongmaina Kaptuna Hatkiba Asi Laibak Tibani Amjuamadi Club Asiga Kusamnaduna Nanaugi Mungpamda Ningsing Kubum Ama Sananaba Taurang Laire Masigi Matangda Chief Minister ga Unanaba Matam Laure Sarkana Su Hana Ningsing Kubum Ama Sabada Ayaba Pikrabani Haike Pongmi Singna Magi Mutira Magi photo the issue Katuna the Gaki Haile Katuna Mobiti Katuna Magi Tawaina Santi when Mapugile Kondalina Kotongiri Lake the Basiki the Maktamagi Mupamda Magin Sinkubum Sarawi the Makta on the Working Journalist Union Tawibangi Quick Club Lesemba Mamindi Shang Club on Haro Lesemba Club Kusam Narakanda Magin Sinkubum Sanaba Museum of Tamna with the Mukta Taurang Loirabani Masiki the Mota Honorable Minister Ivo Vinasu of Sarkar to Ayaba Bibi Krabani, quite in everybody, Taiwangi, Kogi, Honorable Emily, Joy Kisana, Yak Masida Kogi Magi, the Mutaku Sarpa, in Sinkuam Sarpa, in Museum Sarmatamda, Saitagi, Gamba, Taudang, Potokuna Honda Jagina, Tak Vidoga, Mokeno, Jaribana, Taiwan and Naro Simba Club Kisi, I'm no Iva. I'm to the Sumatam Sana, Pau, the Kadoshiki, have you done a lady? Mapi Council na Christmas Kumaigamari Lenana Senapati District Nungkot Kongi Church da Kunja Singh da Kudol Pot Pibagi Thoram Ama Pangthukre Thoramadu Mapi Council gi President and Bimol Mitei Tharon Village Tamenglongi Secretary Tavyang Amadi Nungkot Kom Village Authority gi Chief L Lamsolar Kom Susaruk Yake
Mapi Council ki maikaidagi water tank ama amadi khulgi mioyisingda ningthampi amamamga loinana asa athakna chingba polamsing mating pikhi. Kumay asina lakpada lamdam asida laiminariba mipung khudingmag nungsi sanana amata oina laiminaba orisanu hairi. Christmas amasung anoba chahina lakpada Manipur Speaker T.S. Lokeshona miyamda proposal pirakli. Senglaba festival asina lakpa sida lamdam asida yelongaidagi laiminarakliba mioy pumnamakpu ibungo Jesu Christna pap kopiduna nungsi sanana laiminaba orisanu hairi. Tongan ba sinphamda laiba kangpupidagi mioy taramapalna semba WhatsApp group Gudup na Christmas kumay kamari lainana al oiraba amasung laita lairaba singda fi roll khongup na chingba yanthukre. Kangpupi Thomas Ground pangthokiba thoramasida mioy chani ki mathakta Gudup Christmas charity gi khudong saba phangkhe. Group asina hanasu jangmoi khulda haukiba thada yum mai chakiba imung amadasu mateng pangkhrabane. National Development Council of India gi makhada India da lairiba longmi singi damak paikhatpa scheme ama oiriba Rashtriya Krishi Vikas Yojana gi makhada awang nongpoki oina Assam da ahanba Indian Agricultural Research Institute IRI ama linkhalagani haina Union Minister of Agriculture and Farmers Welfare gi scientific advisor oiriba Dr. Jitendra Chauhan phongdokre. ISTV News ka Imphal da akhanana unaba amada hariba institute ase hojik Union Agriculture Minister oiriba Radha Mohan Singh gi lamjing makhada linkhatkadabani hari masigi mathakta Union Minister asina handakta lauthokiba wafam amada awang nongpokta sangi sajik puthokpham unit amasu hangduklagani hari Manipur Meghalaya amadi Tripura dasu masing hengat hanabagi damak akhanaba thabak Union Minister gi lamjing makhada laukalagani hari. जब IRI की स्थापना की बात आई तो उन्होंने कहा भाई नॉर्थ ईस्ट में आसाम में एक IRI की स्थापना करेंगे भारतीय कृषि अनुसंधान संस्थान जैसा पूसा में है ना उसी की कॉपी यहाँ पे एक तैयार करेंगे और वो पूरे नॉर्थ ईस्ट के लिए काम करेगा। अभी हमारे कृषि मंत्री राधा मोहन सिंह जी ने एक अंतर्राष्ट्रीय चारागाह कॉन्फ्रेंस हुई थी उसमें घोषणा की है कि नॉर्थ ईस्ट में एक चारागाह का शोध संस्थान बनाया जाएगा। नॉर्थ ईस्ट में मिथुन को बहुत पसंद करते हैं लोग और उसका क्या है कि मिथुन को मीट उनको बहुत पसंद है तो उसके प्रमोशन के लिए अभी हमने यहाँ पर NRC और मिथुन के डायरेक्टर के साथ अभी लास्ट वीक में मैंने बातचीत की कि मणिपुर में त्रिपुरा में और मेघालय में मिथुन की संभावनाओं को तलाशा जाए और वहां पर प्रशिक्षण करके मिथुन की संख्या बढ़ाई जाए। Thang Tabu University of Culture ge syllabus da yauhanduna mapung phaba cultural university ama ohanbiu haina ki marks na thadorpa cherol amana hari Cherolas na makhatana hojik bosemna class 9 amasung 10 da Thang Tabu subject ama oina hangduna tamnare lagliba SSLC exam da Mahirui kayana Thang Ta subject ki sanging parikya yaunabagi damak sem sanari bani Thang Tabu subject ama oina University of Culture da yauhandaba tarabadi University ase Manipur State ta lingba Manipur Cultural University ni haibada lemningai oide jagoi khaktagi lingba University oina thokani University asida Thang Tabu maru oiba subject ama oina yaundaba tarabadi University of Culture ni haiba yaroi hare hauziga tembre thlokjari Bamo Lekai da Sarp Mahigumna Kongol Kaba Ising Toti Konjindagi Tarakle Bamo Lekai da Leba PSE Digi Maintenance Division number 2 na Konba Galon Lak Amagi Capacity Leba Water Supply Scheme Asidagi Tarak Pa Ising da Sarp Mahigumna Kongol Kaba Ising Asi Bamo Lekai Laishram Lerakta Ayuk Miyamna Toti Ising Yabada Amot Pamanam Namtiba Ising Galoinana Sarp Mahigumna Ising Adu Yabada Kongol Karakpadagi Miyamna Angak Pokna Kre Maruina Miyamna Takna Sanaba Oina Sajinariba Toti Ising Yafamda Asiguma Makalgi Ising Tarakpada Penda Fundukna Kre Lamda Madongi Mioisingna Fundurakpada Water Supply Scheme Asidagi Puriba Toti Pipe Sing Asi Hoba Yaure Hare Karimaramdagi Asigumba Makalgi Ising Taraklibano Habadu Marilenaba Singna Atubumatamda Miyang Sanganingi Hare Banbayai Matam Karagi Mamanga Su Singzame Kendragi Manung Sanba Mapam Amada Toti Ising Yabada Tinpa Macha Yaurpagi Todok Lakrabane Indo-Sri Lanka Friendship International Conference Tatkiva November Tang Tara Tareta Sri Lanka Colombo Mahaveli Center Auditorium da Pangtokipa Thorom da Kurai Chingang Bamnekai Dagi TM Rajan Ayang Buda Pride of India 2015 International Award Pida Kre
award asi phanglakpada Japanese Hospital Manipurna harau tayamna okre DM Rajan Ayangbana Lila drama iba sana khonaba amadi culture da thawai yawba misak ama oina thabak thoram kaya pangthukpadagi award asi purakhibani hari award asida sanagi medal ama shawl ama amadi certificate yaure Northeast India Development Party NEIDP kauba regional political party among asi semkre Tera lokra kum lekai da leiba salai gi office da pangthukpa party sibu saphong bagi thoromaduda party si president N Samarjit na phonglo khibada party si awang nong poklamdam gi praja singbu Gandhian gi value amadi ideal singda base tawraga miyambu ngak senabagi panam da lingkhatpani Indian Constitution gi framework ki manung da thabak tawduna awang nong poklamdam da leiriba state singda chawkhatpa amadi nungsi sana ba purakna ba honagani party si Election Commission of India da registrar tawnana ba thawrang leire haiki Based on Gandhian values and ideals. It is dedicated to the task of building a democratic and a corruption-free Northeast region, drawing inspiration from our rich heritage and the noble tradition of our struggle for independence. To put it more clear, NEIDP will work within the framework of the Constitution of our country to bring development, peace, and harmony in all the 7 sisters. NEIDP can also do everything possible to bring the 7 sisters much more closer. Ngarang numidang pung tara taramdai da National Highway gi thongju chigong lei makhong mapada gypsy angoba amana thomrambadagi sahi kunithoiram suraba naha ama leikidraba mi adudi kharibam abung apokpa kharibam bermangol thongju part 2 dagine Thaudogaduda chenaba gypsy adu putokadabani haiduna ngasi Indo-Burma road matam khara thinglure gypsy adu putoktriba fawba asiba haksang loroi makhatana akanba khongjang changsingani haike ga dumaina gari ne thoma me haraga hanne yangamdana karino kadaino de yangamdana heta ai hingnana bani haraga soiba ngangsi sijersanu akhoi hingauraga loire haidana mana siengibido adugi khitang nungai tadana khoina kana tawai wani charoina matamchi ama lobiro asiboki manungsida kano puthopira ngamgadaba oiragana puthopira ngamoidaba oigana puthopidrakadi sigi makhata abje khoi mungchathagani haijaganeba Universal Friendship Organization UFO South Headquarter number 1 Kaksing Khunau Amurabagi Taramapal Suba Rising Day Thoram ngasi Kaksing Khunau da pangthukre Universal Peace and Love Haiba Motto da pangthukhiba thoramasida Veterinary Office Tawalgi Joint Director Puyam Gogendra Headmaster Oiramba Mayanglambam Ibohal Amasung Central Agricultural University gi Associate Professor Dr. Kumukcham Ibohal Susarukiyake Manipur State Railroads Development Agency gi oina lakadariba chahi ing solisingani tara taruki oiba wall amadi table calendar sing ngasi Rail Development and Panchayati Raj ki Principal Secretary JC Ramthangana release tawkre All Secretariat Laiba Mahaki Office Kada Pangtokhiba Calendar Fongbagi Thoramaduda RDNPR gi Joint Secretary Nita Arambam Manipur State Railroads Development Agency gi Chief Engineer N Babuchan Amadi Ate Official Kaya Susarukya K Ani Suba Wakot Fai Youth Day Thoram Kangpupidagi Kilometer Humpumangarom Imphal Tamelong Lambida Chatlaga Laiba Tuilang Area da Pangtukre Thoramasida MLA Nemcha Kipgen ADC Sadar Hills ki Chairman Hangkural Hangsing Amasung Richard Ice Jongloi Susarukya K Thoronga Mari Lainana Youth Day gi Ningsing Nungbi Amasu Hangduke MLA Nemcha Kipgena Kunai ama amasung leibak amabu sakhatnanaba honabada youth singya choba thodang lei naha singna hiram kutingmakta suba nomba kanduna leibak asigi apunba saktamgi damak honagadabane masigi damak makoibu government private sector civil society amasung mama mapa oiba singna pungning thawgatpiba changi haike sahi kayagi mamangdagi mikalda bot thadaduna laklaba hojik hingduna leiriba kumbi ward number 4 gi imung amagi mioi manga yauna Laikai asigi mioi tarani thoi voter list tagi kakhatlambagi January taramathoi da pangthukadoriba municipal nagar panchayat mikal ward asida boycott tawragani haina laikai club amadi miyamna phongdokre kumbi lai pungmakhong da pangthokpa pawgi mifam amada khangenbam ibotona phongdokhibada khangenbam
Gopal gi mioi manga leiba imung yauna ward asigi mioi taramathoi asi matam sangna bot thadaduna laklaba ngaktani makhoi nauna mayum makai honglakpasu nate aduga leikai asimaki ningol loba nan Manipuri leikai dasu leitaba ama list ta yaurakpa asi pende laklaba December 13 fawbagi manungda list tagi lathokriba sing bot thadaba yagani natraga yaroi haiba chap chaba election commission natraga mari leinaba SDO na khangandrabadi ward asigi oina handak chemical boycott tawgani haiki Development Youth Club ki President PH Romeo na Hauzik Manipur da chanabi ama oina voter list ikhatpada imung amada phamduna leikai gi list ikhatpadagi asigumba thodok thokpani haina phongdukhe Nehru Yuba Kendra Bisnupurna Sinduna district level declamation contest ama oinamgi Royal Academy of Law da pangthokre Thoramasida Academy asigi principal L Jugeshwar Nehru Yuba Kendra Bisnupur gi district coordinator L Marjit Susarugya ke Competition asida sahi tara Nepal dagi kunmapan fawbada laiba district asigi mahiroi kayana sarukya ke contest asidagi khangatlaba mahiroi ahumna state level contest ta sarukya gani hari Maitai singi laifam sing purp amatana ikai khumnadaba tawganu thangjingbu thangting onbagi khongthang hando u haina umang laikanba apunba luk ukalna thadorokpa cherol amana khangalakle thangjingbu thangting onba haibasi purp asigi ikai khumnabada singnaba thawngni hari hauja mukana tema ben thlawjari Break matung na member mukana taram nokjari Lagleba December ki tang kuntarok amasung kuntareta numinini subna Festival of Andro haina mingthonba Festival ama Andro gi Panam Ningthau Garden da pangthuklagani haina Festival asibu sili langliba Laipungwa Entertainment na pawmising na phongdukre Manipur Press Club ta pangthukiba pawgi mifam aduda Festival asigi Event Manager Tom Maishnam na phongdukibada Festival asida mapalamgi amadi Manipur gi isai sakpa ben tarani thuina sarukiyaduna mapung oina isai nongmai gi thoramda Base tawbani masida Androgi Maihorol dagi leraklaba Chinjak Singsu Festival manungda fangangani hari Akoina sana Zero Festival hai Arunachal Pradesh laina adu moiju tourism promote tongna ba but music ta focus tawidana like hoi ju thana music ta focus tawba Manipur State Sumang Lila Council na chahi kudingi pangthokpa ningtham kumhai handak sahi gi oina mathang thagi January gi tang 10 dagi hauduna nimit 13 ni chupna pangthoklagani haina Council sigi office ta pangthoki ba pawgi mifam amada phongdukre Council ki President M Purnima Silaimana phongdukibada ningtham kumhai asi December tang 10 da sahi kudingi pangthokpani adubu Sumang Lila gi sanglen sarkarna semlinbagi thabak chathabadagi handaki sahi ki oina matam chana pangthokpangam kidre masigi damak praja singna warobiganu kumai asigi sarukamo oina Sumang Lila artist singi welfare phangi damak Dr Naragi Khudol haina mingthonba program amasu lagliba December ki tang 13 Sumang Lila sanglen da pangthokani Numirasida Dr Narana iba sangairaba singa unaba haina mingthonba lairik ama phongani Numirasida phanglakpa sanfam amadi lairik tagi phanglakpa sanfam sing punna Sumang Lila gi artist singi damak welfare fund ama semduna thamgani masina artist singi ana ayek amadi khudong sadaba lakpada sanfam asina sijinagani haike masida lila bu nungsibiba aikoi gi praja miyamna aikoi gi lila gi artist bu nungsibidana lila roi sing bu nungsibidana matam chana chana lengbirakna koi intham festival asibu apung phaba kenoma oihanbiu haiba wa phamjima thamjari Christian Dharma Satpa Miyoi Singi Khwaidagi Chawba Christmas kumhaina lakpada Manipur da lairiba maru oina Christian Singda Manipur gi Governor V Sanmuganathana yafa pausel pirakli loinana Christian missionary oiriba educational institution hospital amadi humanitarian service tawriba singdasu yafa pausel pirakli Manipur Pradesh Trinamool Congress ki President oiriba MLA TS Chamkumar nasu Christmas kumhaina lakpada maru oina Christian lining chatliba ichelenau singda yafa pausel pirakli Loinana anobu chahi ing solution ani tara taruk lakpasida Manipur da nungsi sanaba khana chainaba leitaba chawkatpa amadi santi leiba lamdam oirashanu hairi kumai asina lakpada lamdam asida kangluk masel gi marakta nungsi sanaba santi leiba amadi chawkatpa oirashanu haina Manipur People's Party na yafa proposal pirakle Manipur gi mapanda choina khunda khraba maitai frupsa singna masagi chanabi ngakna chatnaba honabada achauba awaba mayuknari Tripura da khundariba maitai singna furuki chanabi ngakna hingnanaba honabada chauna singnaba kaya mayuknari mafamaduda umanglai haraubagi thoram pangthoktaba yadabagi tangai fadaba leiri haina ukalna phongdurakle maramaduna lagliba January 10 dagi numit mangani chupna Agartala gi Avian Gharda lai haraubagi thoram pangthoklagani masida miyamna mating pangbiu hari
Christmas kumai ga mari lainana sa puthok pusin tawada Manipur gi security force na maram sadana paisa lobagi thabak chathare mari lainaba authority na yangsinbiu hari Namdulong Baptist Church na Sinduna Church ki thokpuba sing yauna ngasi Manipur Press Club ta pangthokpa pawmi singa unaba amada jingpa jauna makata na phungdokhibada asigumba thong ngasi yaningde ngasi Taren Pokpidagi Christmas kumai ga mari lainana sa purakpada Lamsang Police Station gi security personnel kharana sel lahoba amadi atai mafam singda su security force singna sel lahowe thong ngasi pende phungdokhi Kailan jajagal ka kanu ke pradhan adik atai noming sagale kai ni singsu baru sakhi to baka moi ge an necessary da mase kusab makta sataki kumba odo pasi pien step force na phana ba singi lambi bise koi pasi pami Rimski staff nurse sama tara taruk launa ba pangthokhiba changyengi wahang lik oiki haibagi matangda achum aran khangdoknaba Rims authority na inquiry committee ama semduna yengsingani haibasi afaba khongthangni haina apunba ireipaki mahairoi sinpang lupna phongdorakle inquiry committee na chumna thabak tawrabadi wahangse lik oiki haibasi khangbangangani haibagi thajabalai mapung phana inquiry report puthokjingai da result lauthokpa yaroi hare hauju sanabagi pau Nasigi sanabagi pauda boyai ning thokjamdagi makhatana amuk lobise Veteran Cricket Tarawam de Shuba Manipur Veteran Cricket Championship ki ngasi sanakhiba match da Model Club Team A Singa Makhana Sam Khagembalibu run yankai ni thoida maithiba pikre State amadi national gi thakta sanaramdagi potharaba ahal loiba sing masama ufana matam sangna lainabagi pandamda Manipur Veteran Cricket Association da sinduna tha asigi tang taruktagi team tarana group ani thokna khaidoktuna Langthabal Public Ground da chathariba Tarawam de Shuba Manipur Veteran Cricket Championship ki ngasi sanakhiba match da Model Club Team A Singa Makhana Sam Khagembalibu run yankai ni thoida maithiba pikhibani Model Club Team A Singa Makhana toss ngamduna ahanba innings ki batting tawda apiba over kunthra da wicket mari turaga run samaga marfu dara mari lokhi masigi pakhumda ani suba innings ki batting tawkhiba Sam Khagemballina apiba over kunthra da wicket taruk turaga run samaga nipuni thoi khak loduna match asi maithi khibani match asida Model Club Team A Singa Makha gi sanaroi SM Majiburna run sama loduna man of the match takhre hayeng Model Club Team B Singa Makha amadi Kraw Khamnam Bazar ga sanagani ani suba plate cricket tournament Manipur Cricket Association sinduna luang sangbangi luang pokpa cricket stadium da team tarahumdoina group ani thongna khaidokuna chathariba ani suba plate tournament ki ngasi sanakhiba match da WCA yengkhom leirakna Oscar Pauna Bazar bu wicket manga da maithiba pikre Oscar Pauna Bazar na toss ngamduna ahanba innings ki batting tawda over kunipal ga ball amada wicket loina turaga run maifu taruk lokhi masigi pakhumda WCA yangkhom leirakna over taramapal ga ball ahumda wicket manga khak turaga apiba target adu yoduna match asi mai pakhibani ngasi sanakhiba match asida WCA yangkhom leiraki sanaroi Gautamna wicket manga amadi run kun manga loduna man of the match takhre hayeng ESU wangkhai amadi force Khetrigauga sanagani Let KIS Kalasan Singh Memorial First Women and the Second Men Basketball Championship ki Nupi ki final da KSC Moirang amadi Model Club Singa Makhaga sanaragani Model Club Singa Makhana sinduna club asigi basketball ground da Nupi ki team ahum amadi nupa ki team nipana saruk yaduna tha asigi tang tara Nepal dagi satharakhiba Let KIS Kalasan Singh Memorial First Women and the Second Men Basketball Championship ki ngasi sanakhiba nupagi ahanba semi final da Model Club Singa Makhana CYCLC Singa Mathakpu point humudani thoini phuni thoida maithiba piduna final sangkhre Assam ki Kokrajhar da chathari bakun mathai suba Senior Women Football Championship North East Zone gi ngasa sanakhiba match da Manipur na Jiri Bambo goal mapan sino da chawna maithiba pikre Manipur gi goal sing adu NG Balana ahum Grace I Praneshwari amasung E Bindya Rani na goal ani chanke
Indoor da January 18 kunthramate fawba pangthokadoriba kulundai suba boys amasung 33 suba girls sub junior atyapatya championship da Manipur gi mahut sinduna saruk yananaba sanaroi sing khananabagi trial cum final selection ama Leima Popom Atyapatya Association gi playground da December 13 pangthoklagani haire Sawambung Sairem Youth Club na sinduna chatarakiba hum suba Palmaipui Kamaupi Memorial Jalangrong 6-a-side football tournament ki ngasiloshin kre ngasi sanakiba final da namdulong na namdaibu goal amasuno da maitiba piduna tournament asigi mapuoi kre best discipline team na naga chingna oi kre RKC Kuyathong na sinduna ahanba 4-a-side mini under 35 kg football tournament ngasidagi Kuyathong da ho kre ngasi sanakiba ahanba match da RKC amasung TSYC goal amamam chanaduna draw set kre All Jiribam Sports Association Sinduna Jiribam Higher Secondary School Playground as a Thariba, Kunmanga Suba KC Malik Memorial Football Tournament King Assasana Kiba Metsta, JYC na Langnom Y Sibu Goal Tarukum the Mighty Pikre, JYC Goal Singadu Paul Abraham Marso Kumna Punnatan Kibani, Langnom Y Sigi Goal Aduna Malshom Amasung Henry Natan Kibani. Manipur Sepak Takraw Ad hoc Committee gi miyeng Makhada Youth Athletic and Sepak Takraw Association Thawalna Sinduna Yasta Ground sa Thariba Men's and Women's State Level Sepak Takraw Championship ki nasasana kiba Women Regu event ki semi-final match da Sai RCA na PUC Kairangbu set Anis no Toy Kre Anis ba match da Sai RCB na SWC Hyanglambu set Anis no da Mighty Piki Ahums ba match ki sana kiba da SWC Hyanglam na PUC Kairangbu set Anishno da Toiduna Women Rego event ki ahum suba position takre Tha sigi kuntareta Sai RCA amasung Sai RCB final saniragani Nungtil sanakiba nupagi Regu event league round da NYC na Alsabu set ani amada Yasta B na Yawabibu set ani amada amasung NYC na SWCA bu set Anishno da Toikre Hayeng nupagi Regu round gi walhoriba league match Yasta A amadi CC SWCB amasung PUC sanaraba matung nungtil nupagi quarter final match sing sanaragani haide Healthy Groove Yoga Center Singjamai Wangma Kongba Road amadi Bharat Swabiman Trust Patanjali Yoga Samiti Imphal West na sinduna nimit chamani chupna tatharakpa yoga training da mai paklaba singda certificate yenthokpagi thoram ama Singjamai da leba CS Iboyama High School da pangthokre Certificate Yentokpagi Thoram Aduda Trust Asigi Mui Sing Amadi Miamgi Tabak Tobani Haiba and Helen Rokoba Mui Amasu Sarugya K. Housing Asinom Gang Sagi Pauda ICAR and Pelpataki Panga Paugi Matungina Ngasigi Quadri Saba degrees Celsius Taramapal Dasmik Ahum Paidaging Bana degree Celsius Dasmik Nipan Nungsita Yaubay Sing Manil Gitang If the Zada Mapudranipal Nungsudana Zada Ifutarin Nong Gitang Nil How's your Badamaru Pamukana? Neroka FC na SSU bu maitiba piduna yang kemapan suba sisimit ki mapuoi kre. Haingang Singi Reserve Forest area da sariba guest house samadi jingkai singda saba Kasturba Kendra Vidyalaya athubada eviction tawgadore. Amadi Dongjay Marin Semada Apan Bapirak Pasingi Mayukta Kopum Miamna Yaning the Bakungtat Craig. Nasigo na ISTV na episode pa matang solution jare miyang tabi di basingbuang mukahana kurum jare.
Discovery IAS Academy मफम असिदा UPSC अमदी APSC की एग्जाम थानिंग मियोइसिंगना कोचिंग तौबिबा यारगनी लागिबा जनवरी की तांग 13 दगी क्लास तौबा हौजरगनी दिल्ली दा तौबा क्लास खुदिंग BSET टेक्नोलॉजी की मतेंगना मणिपुर दजु क्लास तौबा यारे अकुप्पा मरोल की दमा मखागी नंबर असिदा कांटेक्ट तौबिरकपा यागनी मंजिन थाबा अचेपा फिदम हनबा लेतबा अनौबा वखल गलोइनना आइना जंगसी आइगी लंबीदा माइ पाकना अइना लिखलाबो चेतना थाजबा थमले लेंशिन बिरऊ